Manipura Mahousana Khudol Tamlamba Phajaba Mafam Kaya Laibatanatana Cultural Heritage Mapungfana Ladyba Lamdam Amani Masida Lebagasi Meeyamna Lakpinaba Phajaba Sing Adu Meeting Taviu Haina Chief Minister and Birena Vadati Meeyam gi Pukning Singsinkre Prashar Vadati News Services Nasinduna Ngarag New Delhi da Pangtokiba Panchjanya Organizer Media Maha Manthan Conclave Speaker Oina Sarukyakiba Chief Minister Birena Haiki BJP gi lengak asi lakpadaki afaba policy kaya paikhatuna Manipur mapungfana chawkhatpa modern state ama oiba ngamlagani state asida thengnariba drug ki wathok loisin khibaka loinana tourism sector da ahenba meeting thamduna tourism chawkhatnaba thorang kaya paikhatle Hauzik state asida law and order gi phibam mapungfana laksilakle thasigi kunmanga dagi hauduna pangthokadoriba Shuri festival asida Meeyamna sarukya view haiki Conclave aduda awang nongpoki State Singi Chief Minister Singsu Sarukya Kibaka loinana tongan ba lamsingda kathok pagaloinana mathau pangthok kiba paumi sing dasu media award kusinaduna pukning thogatki